West Bengal gi Mikhalda mathau tawramba security ngasidagi Manipurda lakpa hauragani. West Bengal gi ani suba tangka ki Mikhal ngasi losin khibaga loinana hayeng May 13 dagi Central Armed Police Forcing ahanba phase oina Manipur amasung Jammu Kashmir gi damak khongsan ba hauragani haina West Bengal gi State Force Coordinator na phongdorakre. West Bengal Mikhal gi State Force Coordinator na official oina thamkiba wafamda West Bengal gi ani suba amasung aroiba phase ki Mikhal asi loikibaga loinana Central Armed Police Forcing ahanba phase ki oina sensitive operation zone oiriba Manipur amasung Jammu and Kashmir da company sing thaba hauragani. Phase 9 laukhatliba thabak asi hariba mafam sing asida khudaki oina security ki awatpa leibanani official oina phongdokpa warol amagi matung ina West Bengal Mikhalda sizinaba apunba CRPF company Saniga Kuntra asi phase 9 na thagadabani masigi matung da leihoriba State Armed Police Company chahumga marfuga nipan asi magi state sing da thagani State Arm asida tongan ba state singi India Reserve Battalion sing yauribani hariba security force sing asi maru oina Kolkata Barasat Baruipur Sundarban Diamond Harbour amasung Krishangarh na singbada Mikhal mathau tawnabagidamag deploy tawkhibani ahanba phase ki Manipur amasung Jammu and Kashmir da thagadoriba CRPF unit sing asi tongan ba maruoiba railway point sing Selda Howrah Dankuni amasung Satrangasi dagi sathangani masigidamak Jammu and Kashmir gi oinadi official oina plan tawba loikre. Bihar, Jharkhand amasung Sikkim dagi lakiba State Armed Police Unit singi oinadi magi lamthungpham yaunaba lambida sathangani masigidamak tongan ba district administration singda security na tongnaba gari amasung logistics support election commission gi guideline matung ina thaurang tawnaba khangankhre masigidamak civil authority railway amasung security agency gi marakta kupna pau faunanaba khangankhre official oina phongdokpa cherola duna hai phase 9 na security sanghan khiba sina state asida tapna security masing hanthanbada mateng panggadoribani state asigi Mikhal mathau tawriba security sing magi mafam sing yaubada numit khara nidi changani haina panari Sinakeithel khulda ahing chupa bom amasung nomai kapsanduna attack tawrakre. Ukhrul district ki Litan police station gi nongchuplomda kilometer 15 rom lapnana leiba Sinakeithel khulgi khunja singbu state amasung central force singna cheksina ngak selabasu suda leiba kuki militant singni singnaba singna ahing chupa nomai amasung bom kapsanduna akanba attack jathakre hairi thawdog asigi matangda police dagi phangba pawgi matung ina attack asi ngarang numidang pung 8 rom tarakpa matamdagi hauna suda leiba kuki militant singna Sinakeithel khulgi nongchup thangba sarukta leiriba uyok chingthakdagi nongmai amasung bom na singba kapsanduna akanba moongda attack jatharakibani hairi kuki militant singni singnaba singna khulasi tamna akaknaba attack asi jatharakpadagi khulasi bu ngak selakliba state force amasung mari suba maha regiment amadi BSF ki personnel singnasu attack tawrakliba militant singi maikaida handuna nomai kapki nakal animakna khuthoknarakpagi manung chana bom pokhaibagi ahoba makol singsu tabaga loinana nomai maru kaya kapagi makol sing takhi thawdogasi ahim super chatharakhibaga loinana ngasi ayuki pung taruk tarakpa fawada makha takhi hairi nakal anina akanba moongda khuthoknakhrabasu khulasi khunja amata nomai amasung bom na panduna sokhibadi yakhide ngarang numidang pung 8 rom tarakpadagi hauraklaga ngasi ayuk pung taruk tarakpa fawada nakal anina khuthoknakhraba matung pung khara lepraga khanghaudana ngasi nungthil pung 5:10 rom tarakpada Sinakeithel khulgi nongchup thangbaromda leiriba langting khulgi singmairomdagi su amuk hana kuki militeni chingnaba singna akanba moongda khul asi tamna nongmai kaplakhi hairi makhata na attack chatharakpadagi khul asigi khunja sing amuk hana mi paiba poknakhi mari suba maha regiment ki personnel singnasu amuk hana attack tarokliba singda onsinduna nongmai kapki hairi ngarang numidangdagi hauraduna khul asida bom amasung nongmai kapsinduna khuthoknabagi thawdok sing thorakpadagi khul asigi khunja sing saphagadaba mafamda lanjena khre hairi Panbayabadi ngarang ayuk pung 10 rom tarakpadasu suda leiba kuki militant group amagi kadar singni singnaba singna Ukhrul district ki Ringui Naga village ki manung chaliba Ringui Horai gi paringda nongmai kapsilakpadagi khulasibu ngak seliba Naga village guard singnasu handuna khuthokna khibani thawdogasida Naga village guard ani phibam luna sokpadagi Ukhrul district hospital da laikatnaraklibani